Mayambu Kurumzari, State Health Society, National Health Mission, Manipurgi sponsor Makada, Paring Nine Chathazarakriba, Dokso Asida, Ay Mumoka Salamna, Mayambu Taramna Okshari. Chahi Kudingi, Me Taragataret Asibu, World Hypertension Day Haina, Palan Pang Tuktuna Laki, Chahi Asigi Oinasu, Nasigi Numit Asibu. Measure your blood pressure accurately, control it, live longer. Haiba thim galoinana ngasigi numit asisu palan pangthoknari. Hiramasiga mari lainana pujarakliba topic asisu Government of Manipur na hiramasiga mari lainana haibadi hypertension ki matangda kari karamba thaurang sing paikhatlibagi haibadu pujarakpani loinana ngasigi ekhoigi episode asida expert oina lengsin biriba asina Dr. Yumkhaibam Premchandra Singha, Senior Diabetologist, State Nodal Officer, State NCD Cell, NHM Manipurni, Dr. Bohan Bamakta Taranok Shari. Dr. Ngasi Equigi topic Asiga to Marilyn and Han with the hypertension as Sicarino, Hyper Dr. De Kangzao. Puna Magna, Kogi, Hing with the tongue the Yadravasi, Kogi, blood hypersini, Haksangi Kayat Sing Si, E Sing Sida, Kogi Maru Machan Mayam, Si Puri Bani. And E Otong, the Chiliba, E Otong, the Chili E Safu. Havatare, Aquina, Amaramda, Kogi heart take it Tolaiba, E Safusi, heart take it Tolaga, are 3 walls in the Yabi pressure, Sibukina, blood pressure, had a Kane. Sigi blood pressure, a sea Kaikumba, Kogi Anab, Amadagi Natraga, Chahigi, Matang, the Giwega, Koi, Hek Henkalakpa, Watawi. And BP Wang Basibu Kina hypertension Haraga Samlapna Kane Aduga Hariba BP Gibelu Asi Hoyi Sang Sitna Koi Ahumba Kayama Si Helagadi hypertension Oi Hyper committees Mayama Koi Lai Aduna Karahongdong Hunjin Toragasu Mayamna Yanariba definition CD Koi normal BP Haragana Koina 120/80 Matak Maka and a labor Sibu, say millimeter mercury that Hainei, the 120 the Helaga, 139, Aduga Makadana, 80 the Helaga, 89, Sibuna, elevated BP Haraga, the 140 by Makada 90 Henba, 140/90, Amosumo the Hen, Maduna Quina, hypertension Haraga, Savana Lone. Have the Maggie one kalapa to get jang. Doctor, Huziki, hypertension say, Maggie causes have the Amato Karamna, we helapake have to Sukangso. Hypertension seat, Yamna Kuidabamatam, the Gihauna, Masigi, Horapamsi, Makan Tidoktuna Lakani. When history the Hagala Yangasu, Koi hypertension asi, Horapadi, Sahigi, Matang, with a kibani, Maram Ideatabani, Hena Kanarami. Aduna Matamamada. Hypertension asi Chahigi Matuna Winarak Panina, Masidum Loizarak Pani and Kanara Madi Masibo Quina, Isam hypertension, essential hypertension and Matamama the Hinerami. And the Hosiki in a day Koi Masi Baksu Tum Mena Laudre, Koi hypertension lying by Yare, Hidak Mayamsu Laire, Aduna hypertension. I am a matam the D Hoi primary hypertension in Ayamba Hoi, Koi 80 to 90% the primary hypertension ni. Masi Kogi singly sing Tagalakpa, say each liver, artery sing Tagalakpa, I blood chain Migisang, Safu, the heart, the Kaidiwakpa. Sing Ayamba Wigali, Duga, secondary hypertension, Hadana, hormonal defect, labor, Dugumba, Giweba, Atopa, Anaba, Gimaram, with the Giwakpa, hypertension, Makanamusula, must the common Wide, Adagi, specific condition, Hypertare. Mirror Matam the top hypertension kind of special condition casually. Adu Mayamna quite Punam Hanari Pasidi, Ayamba primary hypertension Sibuni. Hello, Doctor. Hypertension says, later Pagaki sign and symptom, I might get lions. See the Aqua Isha the command or Kangakan. Masi Kanoni, hypertension say Koi Amaramda Yamna Lailu Habuduni, Aduga Masi Koi Patamasu, Karigino Haragadi. Me Tankai Mutadi Masigi Layungs Kangdaway, Aduna Quina Masibu, Quina silent killer Haragas Kangney, Karigino Haraga, hypertension Z, Horopakanda, Ayama Mui the Budi, Kok Sipa, Kok Mauba, Nagli Nava, sometimes Nahitarakpa, Adugumutawi, Aduga, Haying,
ꯀꯅꯥꯒꯨꯝꯕ ꯈꯔꯗꯅ ꯑꯃꯨꯛ ꯀꯩꯝꯇ ꯈꯪꯗꯅ ꯂꯩꯔꯝꯃꯒ ꯁ꯭ꯇꯦꯖ ꯑꯁꯤꯅ ꯁꯨꯝ ꯈꯔ ꯍꯦꯟꯅ ꯚꯦꯂꯨꯁꯤ ꯋꯥꯡꯈꯠꯂꯒ ꯉꯁꯥꯏ ꯑꯩꯈꯣꯏꯅ 140ꯒ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯒꯠꯇꯅ 150ꯒ ꯌꯧꯁꯤꯟꯈꯤꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯖ 2 ꯀꯥꯏꯅ ꯃꯈꯜ ꯃꯈꯜ ꯈꯔ ꯂꯩꯔꯤ ꯑꯗꯨꯒꯨꯝꯕ ꯌꯧꯕ ꯈꯪꯍꯧꯗꯕ ꯉꯧꯔꯤꯉꯩꯗ ꯑꯗꯨꯗꯨꯅ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯊꯣꯛꯇꯅ ꯇꯧꯕ ꯀꯥꯡꯕꯨ ꯈꯔꯁꯨ ꯂꯩ ꯑꯗꯨ ꯅꯠꯇꯕ ꯆꯥꯡꯆꯠꯇꯗꯤ ꯑꯌꯥꯝꯕ ꯍꯥꯏꯄꯔꯇꯦꯟꯁꯟꯁꯦ ꯑꯩꯈꯣꯏ ꯀꯣꯛ ꯂꯨꯝꯕ ꯀꯣꯛ ꯆꯤꯛꯄ ꯀꯣꯛ ꯉꯥꯎꯕ ꯁꯨꯝꯕꯁꯦ ꯍꯦꯛ ꯇꯧꯒꯜꯂꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯇꯦꯁ ꯅꯨꯡ ꯍꯥꯏꯕꯗꯤ ꯕꯤ ꯄꯤ ꯑꯣꯟꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯥꯝꯕꯩ ꯑꯃꯅꯤ ꯃꯁꯤ ꯈꯪꯗꯣꯛꯅꯕ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯇꯁꯦꯡꯅ ꯍꯥꯏꯄꯔꯇꯦꯟꯁꯟ ꯂꯩꯕ꯭ꯔꯥ ꯈꯪꯗꯣꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯕꯤ ꯄꯤ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯔꯒ ꯑꯣꯟꯕꯤꯕ ꯇꯥꯔꯦ ꯍꯥꯏꯕꯗꯤ ꯏꯁꯥꯁꯤꯗ ꯁꯨꯝ ꯈꯔ ꯅꯨꯡꯉꯥꯏꯔꯛꯇꯕꯒꯨꯝꯕ ꯂꯩꯇꯥꯔꯗꯤ ꯑꯗꯨꯝ ꯕꯤꯄꯤꯁꯦ ꯆꯦꯛ ꯇꯧꯊꯣꯛꯄꯤꯕ ꯑꯁꯤꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯍꯣꯏ ꯍꯧꯖꯤꯛꯁꯤ ꯃꯃꯥꯡꯉꯩꯗꯗꯤ ꯕꯤ ꯄꯤ ꯑꯣꯟꯕꯁꯤ ꯅꯨꯡꯉꯥꯏꯇ꯭ꯔꯀꯥꯟꯗ ꯑꯣꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯟ ꯀꯝꯃꯨꯅꯤꯀꯦꯕꯜ ꯗꯤꯖꯤꯁ ꯍꯥꯏꯕꯁꯤꯡꯗ ꯍꯥꯏꯄꯔꯇꯦꯟꯁꯟꯁꯨ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯑꯗꯨꯒ ꯅꯟ ꯀꯝꯃꯨꯅꯤꯀꯦꯕꯜ ꯗꯤꯖꯤꯁꯇ ꯑꯇꯣꯞꯄ ꯑꯅꯥꯕ ꯈꯔꯁꯨ ꯆꯜꯂꯤ ꯍꯥꯏꯄꯔꯇꯦꯟꯁꯟ ꯗꯥꯏꯕꯦꯇꯤꯁ ꯀꯤꯗꯅꯤ ꯍꯥꯔꯠ ꯅꯥꯕ ꯑꯗꯣ ꯃꯣꯏꯁꯤꯡꯁꯤꯅ ꯑꯌꯥꯝꯕ ꯃꯤꯑꯣꯏꯕ ꯂꯩꯇꯕꯒꯤ ꯆꯥꯡꯁꯦ 60% ꯍꯦꯟꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯗꯁꯨ ꯁꯤꯕꯒꯤ ꯆꯥꯡꯁꯤ 60% ꯃꯨꯛꯇꯤ ꯁꯤꯒꯤ ꯒ꯭ꯔꯨꯞꯁ ꯑꯣꯐ ꯑꯅꯥꯕꯗꯒꯤ ꯑꯣꯏꯒꯟꯕꯅꯤꯅ ꯑꯩꯈꯣꯏ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯆꯍꯤꯒꯤ ꯕꯤ ꯄꯤ ꯆꯦꯛ ꯇꯧꯕꯁꯨꯃꯗꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯑꯗꯨꯅ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯒꯗꯤ ꯁꯣꯏꯗꯅ ꯌꯦꯡꯊꯣꯛꯄ ꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗ꯭ꯔꯒꯁꯨ ꯑꯩꯈꯣই ꯌꯦꯡꯐꯝ ꯊꯣꯛꯄꯅꯤ ꯉꯁꯥꯏꯅ ꯄꯟꯖꯈꯤꯕ ꯁꯥꯏꯂꯦꯟ ꯑꯣꯏꯕ ꯑꯃ ꯌꯥꯎꯕꯅꯤꯅ ꯑꯩꯈꯣꯏ ꯆꯍꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯅꯥꯗ꯭ꯔꯤꯕ ꯃꯤ ꯑꯃꯅ ꯌꯦꯡꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯅ ꯂꯧꯖꯒꯦ ꯏꯁꯥꯁꯦ ꯑꯗꯨꯝ ꯆꯦꯛꯑꯞ ꯇꯧꯊꯣꯛꯄꯤꯒꯗꯕꯅꯦꯕ ꯍꯛꯆꯥꯡꯁꯦ ꯍꯣꯏ ꯍꯥꯏꯕꯗꯤ ꯃꯌꯥꯝꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯗꯨꯒ ꯗꯣꯛꯇꯔ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯍꯥꯏꯄꯔꯇꯦꯟꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯀꯔꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯂꯧꯈꯠꯄꯤꯕ ꯂꯩꯔꯕꯒꯦ ꯑꯗꯨꯁꯨ ꯈꯪꯖꯕꯒꯦ ꯃꯔꯨꯑꯣꯏꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯋꯥꯔꯜ ꯍꯥꯏꯄꯔꯇꯦꯟꯁꯟ ꯗꯦꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯣꯕꯖꯔꯕꯦꯁꯟ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯠꯒꯤ ꯂꯨꯆꯤꯡ ꯃꯈꯥꯗꯁꯨ ꯑꯩꯈꯣꯏꯅ ꯊꯥ ꯑꯃ ꯆꯨꯞꯅ ꯑꯩꯈꯣꯏ ꯃꯦꯁꯦꯖꯦꯁ ꯃꯌꯥꯝ ꯑꯃ ꯁ꯭ꯄ꯭ꯔꯦꯗ ꯇꯧꯗꯅ ꯃꯐꯝ ꯃꯐꯝꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯔꯝꯗ ꯈꯪꯍꯟꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯈꯪꯍꯟꯕꯗ ꯅꯠꯇꯅ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯑꯦꯛꯇꯤꯚꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯇꯧꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍꯥꯏꯄꯔꯇꯦꯟꯁꯟꯗꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯑꯅꯥꯕꯁꯤꯡ ꯀꯝꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯌꯥꯎꯔꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯃꯦꯁꯦꯖ ꯑꯃꯒ ꯄꯨꯔꯛꯄ ꯑꯩꯈꯣꯏꯒꯤ ꯑꯣꯕꯖꯔꯕꯦꯁꯟꯅꯤ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯃꯥꯡꯉꯩꯗꯗꯤ ꯑꯩꯈꯣꯏꯅ ꯂꯧꯅꯔꯝꯕ ꯑꯅꯥꯕꯁꯤꯡꯁꯤ ꯇꯤꯕꯤꯒꯨꯝꯕ ꯃꯦꯂꯦꯔꯤꯌꯥꯒꯨꯝꯕ ꯍꯣꯏ ꯍꯧꯖꯤꯛꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕꯅ ꯑꯌꯥꯝꯕ ꯑꯣꯏꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 10-30 ꯑꯣꯔ ꯂꯥꯁ ꯑꯩꯈꯣꯏꯒꯤ ꯆꯍꯤ 10ꯃꯨꯛ ꯍꯥꯏꯔꯁꯤ ꯁꯤꯗꯗꯤ ꯍꯣꯡꯂꯛꯂꯤꯕꯁꯤ ꯑꯌꯥꯝꯕ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯅꯥꯕꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏꯔꯦ ꯅꯟ ꯀꯝꯃꯨꯅꯤꯀꯦꯕꯜ ꯗꯤꯖꯤꯁ ꯍꯥꯏꯁꯤ ꯑꯗꯨꯁꯨ ꯒꯣꯔꯃꯦꯟꯠꯅ ꯑꯌꯥꯝꯕ ꯃꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯐꯣꯀꯁ ꯇꯧꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯔꯛꯈ꯭ꯔꯦ ꯅꯦꯁꯅꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯐꯣꯔ ꯅꯟ ꯀꯝꯃꯨꯅꯤꯀꯦꯕꯜ ꯗꯤꯖꯤꯁ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗꯗꯤ 2015-16 ꯁ꯭ꯋꯥꯏꯗ ꯂꯣꯟꯁ ꯇꯧꯈ꯭ꯔꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯎꯔꯥꯛꯅ ꯆꯍꯤ 9-10ꯃꯨꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯔꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯀꯝꯃꯨꯅꯤꯇꯤ ꯂꯦꯚꯦꯜꯗ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯨꯝꯕ ꯂꯝꯗꯗꯤ ꯑꯌꯥꯝꯕꯅ ꯈꯨꯡꯒꯪꯗ ꯂꯩꯕꯅꯤꯅ ꯑꯗꯨꯒ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯍꯥꯏꯄꯔꯇꯦꯟꯁꯟ ꯕꯤ ꯄꯤ ꯆꯦꯛ ꯇꯧꯕꯒꯤ ꯀꯥꯟꯅꯕꯁꯤ ꯍꯥꯟꯅ ꯈꯪꯅꯔꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯈꯪꯅꯕꯒꯤ ꯍꯣꯠꯅꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯂꯦꯚꯦꯜꯗꯒꯤ ꯍꯥꯟꯅ ꯍꯣꯠꯅꯖꯩ ꯃꯗꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯕ ꯁꯦꯟꯇꯔꯁꯤꯡꯁꯤ ꯁꯦꯝꯒꯠꯇꯨꯅ ꯁꯕ ꯁꯦꯟꯇꯔꯁꯤꯡꯁꯤ 2018ꯗꯒꯤ ꯃꯃꯤꯡ ꯍꯣꯡꯒꯠꯈ꯭ꯔꯗꯅ ꯆꯥꯎꯈꯠꯂꯛꯑꯦ ꯁꯕ ꯁꯦꯟꯇꯔꯁꯤꯡꯗ ꯕꯤ ꯄꯤ ꯑꯣꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯣꯏꯅꯃꯛ ꯊꯝꯃꯒ ꯂꯣꯏꯅꯅ ꯑꯍꯩꯕ ꯁ꯭ꯇꯥꯐꯁꯨ ꯊꯝꯃꯦ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯑꯌꯨꯁꯃꯥꯟ ꯑꯔꯣꯒ꯭ꯌ ꯃꯟꯗꯤꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯔꯦ ꯑꯗꯣ ꯃꯈꯣꯏꯗ ꯕꯤ ꯄꯤ ꯑꯣꯟꯅꯕꯒꯤ ꯈꯨꯠꯂꯥꯏ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯇꯦꯁ ꯅꯨꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯨꯝꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯌꯦꯡꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎꯖꯦꯜꯁꯤꯃ ꯑꯩꯈꯣꯏꯅ ꯀꯟꯅ ꯑꯁꯥꯁꯤꯡꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯥꯎꯖꯦꯜꯁꯤ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯁꯦꯟꯇꯔꯗ ꯂꯥꯛꯅꯕꯁꯨ ꯍꯣꯠꯅꯩ ꯂꯥꯛꯑꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯣꯛꯑꯒ ꯃꯥꯁꯤ ꯕꯤ ꯄꯤ ꯋꯥꯡꯕ꯭ꯔꯥ ꯋꯥꯡꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯤꯗꯥꯛ ꯊꯥꯕ ꯗꯔꯀꯥꯔ ꯑꯣꯏꯔꯗꯤ ꯑꯅꯛꯄ ꯄꯤ ꯍꯩꯆ ꯁꯤꯗ ꯑꯃꯨꯛ ꯔꯤꯐꯔ ꯇꯧꯏ ꯑꯗꯨꯅ ꯄꯤ ꯍꯩꯆ ꯁꯤꯁꯤꯡꯗꯁꯨ ꯗꯥꯛꯇꯔꯁꯤꯡꯁꯦ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯂꯣꯏꯖꯈ꯭ꯔꯦ ꯍꯥꯏꯄꯔꯇꯦꯟꯁꯟꯒꯤ ꯃꯇꯥꯡ ꯗꯥꯏꯕꯦꯇꯤꯁꯀꯤ ꯃꯇꯥꯡ ꯑꯗꯨꯒ ꯄꯤ ꯍꯩꯆ ꯁꯤꯒꯤ ꯗꯣꯛꯇꯔ
ꯁꯤꯡꯅ ꯈꯤꯇꯪ ꯈꯨꯠꯂꯣꯏꯗꯕ ꯑꯅꯥꯕꯁꯤꯡ ꯌꯥꯎꯔꯛꯂꯒꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯂꯦꯚꯦꯜ ꯑꯣꯐ ꯍꯦꯜꯊ ꯀꯦꯌꯔ ꯍꯥꯏꯔꯒꯗꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯅꯠꯇ꯭ꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯃꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁ ꯗꯣꯛꯇꯔꯁꯤꯡ ꯂꯩ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯕ NCT ꯀ꯭ꯂꯤꯅꯤꯛꯁ ꯍꯥꯏꯅꯁꯨ ꯍꯥꯡꯗꯅ ꯂꯩ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯔꯤꯐꯔ ꯇꯧꯔꯒ ꯍꯥꯏꯔꯤꯕ BP ꯋꯥꯡꯉꯛꯄ ꯌꯥꯎꯔꯛꯄ ꯑꯅꯥꯕꯁꯤꯡꯗꯨ ꯑꯇꯣꯞꯄ ꯍꯥꯔꯠꯀꯤ ꯑꯣꯏꯕ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯌꯥꯎꯔꯛꯄ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ hypertension haibasi hypertension khatang oina ude hypertension puna chaminaba anaba akhoi diabetes su amani loinana akhoi magi hypertension sina lakadaba chahi tarada heart attack tarokpagi risk kayam leige ga haibasi akhoi hotoktuna honei masina tungno tholakadaba hypertension complication koi stroke kumba heart attack tagi ngakthoknaba honei hena doina ahamada haijaki हाइबदी हुजिक हाइपरटेंशन की सिसु हुजिक NCD की प्रोग्राम सिगी मनुंग सिदा स्माइन तौरगा तुम चनबो ओइगदोइनेबा hoi NCD program si maroina non communicable disease mayam gini adu mayam si manung da khwadi maru oibasi hypertension ga diabetes no oi India gi duga Manipur gi su oina tabudabu heart disease haibasi su khoi aithokpa yade hypertension ga heart disease ka yam mari lenei aduga Manipur da khwadi gi siriba anabasing gi maruk ta khwadi siri heart disease no oi aduna hypertension se ga heart ka su mai lena banina khoi saina panjagi baduni hypertension da mi khudimak heart disease or heart attack torupagi risk kayam lege no khoi hotopa kansida test nung khara changi madui khudong chabu su hojiti national health mission gi makhada PHC khudingda khoi free diagnostic test ki khongthang makhada free sample collection tawduna khoi private ta paisa tingna lipid profile KFT thyroid ka haiba lising mari manga changbase khoi free da tawbi khudong chaba ma khoi sahi manga tuksa leikrabani masi ki khuthang da khoi anaba mayam magi khangto oduna laying pathap sathajari हाइबे मागी स्कीम सिदा दुम यावगदोरिम ahoy डॉक्टर नस ममांग दा हाइपे पनबिखिबा अखोगी हाइपरटेंशन से साइलेंट किलर ने हाइबम सु पनबिखिको मासिबो साइलेंट किलर हाइबसे सिजे करिगिनो हाइबदुस खंगसाव si akhoi ngasai haijagibuduni ayamba miyoinadi khangi mahak se BP khara wanga amega haibasi adubu akhoi khungang da khangde adagi lai lai su kitang watpa or laita lairaba singna wafam chadabada hek BP yengpham jaga hen lapada leibagumada kisu toroida he leithu uba adu musu dum yaudaba nate adu kamu kharamadadi layongsu uttaba layongsu uttana adum leigiba aduna hayeng nauringai da khanghogodabadu khanghodadana akhoi yam thengna akhoi BPC yamna wangakpa chamar fudagi helakpa se khoina hypertensive emergency gana term khalai sugumba kandadi akhoina atopa organs sing solakpa heart ki adigi stroke to yaba kidney failure chapa yaba ara ngalingai dana khanghodraba haidi stage tu nema kanda mona layong thodono uttabadagi adubu layeng da hodabadagi khanghodabaduna mangonda nungai to phawdabaduna maram moduna sagi anabadu henjengragadi siba yabagi chance yamna wangba ada khoina karigumba ngalingai da khanghoragadi khoina adumak layeng bangamba anaba amani aduga tabudabu khoi khangtoaga khoina hidak changna na charaga thanungi tha khudingi khoi BP wonbase khoi masima khoi pandam thamjari ana khoina hojik honajari se mipung khudimak maruina sahi kunthra gi mathakta leba mipung khudimak se sahi amagi manungda amutang chu check tawba aduga masi tasengna hypertension se oibra oidabra haibasi akhoina ngasai thimji ju chana jariba measure accurately haibase amutang yengbase khoi kano tawde aduna khoi anirak yengba sigi sanabi masu lei yamdrabada magi criteria khara leje haijariba adugida tasengna hypertension oiragadi khoina hidak langthak adigi atai atai pambai kya masu season dakar oi लाइथोकपसिदि फत्तेबा अदुना हाइबदे माइ साइलेंट किलर अमसु ओइरकदोरे मेना हेक हाइपरटेंशन ने हाइरगदे अखोइना मतम चाना माइ हिदाक लांथक सिंगसिबो दुम सिजिनाबिबा हाइबदे चांग नाइना बीपी ओनबिबसे तौबिगदबने हाइबे अ डॉक्टर मखादान खंजनिंगिसिना अमा इंडिया हाइपरटेंशन कंट्रोल इनिशिएटिव IHCI हाइबसिना करिनो हाइबसिसु खंजहोगे अखोई hypertension है dum thainadagi hauna dum thengnaglabani khoi medical sciences ta ai doctor sing nurse mayam amasu si maramda
training maya ama chatharaga leirabani but masi oidunassu khoi India da hypertension gi wangbagi chang se dumuk wanga leiba adagi hypertension si layeng agasu control tobagi rate si nemba adunadi akhoi kaigumba khara focus oiba kaigumba khara initiative khara lokhatragadi akhoi na pamliba pandam si phangmada am thenglani hena India government khangakpadagi Indian Hypertension Control Initiative haina akhoi ICMR khudhangda akhoi atopa organization kharana mateng pangbiraga akhoi masi program ase 2000 akhoi Manipur da 2022 soida hawdokhi aduga masida akhoina akaknana patient sing si BP wangaba patient sing se khangto aba matungda akhoi follow up si am phajana tawba aduga makhoida counseling piba maruina hypertension haiba simuktabu akhoi hidak khatana yade lifestyle measures se amaru oi ana 140/90 gi mathakta lei mioi khudemak se khoina lifestyle measures haragadi mahakpu chaba thakpagi tumbagi exercise ki si tapiba tambiba counseling to bolonena mahak ta alaiba mong hidak phanghanba aduna akhoi BP nabagi BP wangbagi hidak se makhan yam lei basi specialist doctor later mafam dadi akhoi samna PHC gumba or doctor later mafam sai panjayo sub center gumba sadi awaba khara woi karamba hidak na phagadagi hidak su tang manina haibagi kanoma leibadagi akhoi masigi initiative se makhada akhoi gi akhang hi myam tanaraga RIMS ki Jenims ki state ki doctor myam tanaraga akhoi alaiba mongda state ki hypertension protocol hena semduna BP wang mioi ama weragadi sahi asuk weragadi si hidak ki chaba hoba yai hena yam lai amongda akhoi adi protocol ama thamjakhe aduna akhoi anaba khudimak self medication di phate tawudubu self medication tawbuna tabada akhang hi tanaraga yam laiba mongda protocol ama semduna akhoi hidak se pibagi su sathari loinana sai akhoina Indian Hypertension Control Initiative na akhaliba se ming chalaba akhoi health center sing da ming chalaba na ba sing se tha khudingi amutang marasu center la aga BP wolhanba aduga mahakpu akhoina haijagriba section thorang sing da tawrabra yengbiba samna harbada akhoi walking chatpasi yam baru oi noiba handanba weight handanba yam baru oi adu akhoina aerobic exercise or cycling or swimming si nomagi pungkhai ama toba si yam maru oi aduga akhoi sida natana akhoi muscles je kan khatnaba resistance exercise akhoi tigi natrasu noma kalaga rasu ameni kun thra toba si su maru oi aduga loinana akhoi jinjak chaba se akhoi thau handaba tum handaba haira hena chaba aduna jinjak ta haraga akhoi dash diet hena ma lei dietary approach to stop hypertension hena aduga Mediterranean diet and a thau olive oil ga chingba Manipuri mustard oil sin basu yai haira na henba sigi chinjak se adu sigi myam si chathari bra chathadabra haina akoina counseling tawba da yengmani adu maruna sigi initiative si myam si yengsan lakpa initiative amani loinana asaina panjaki ba hidak singdu lemna piba sakarna lemna piraga akoigi afaba hidak aduga alaiba mongna piba yaba hidak singsi charaga masi tha ohum da leibam thopa changda leira abra hina yengmani sigi initiative sine koina Indian Hypertension Control Initiative hina khanari base Dr. Hojiki India Hypertension Control Initiative sigi oina hojik phawbagi oina di anauba da kari thausil thaurang sing lokhalapa leirabagi akoi sigi initiative sigi mathang tarakpada haiba tare akoi mamangi chahi hojik haugiba chahi 2024-25 ki December swaidagi akoi achauba initiative amaga lodana akoi Manipur da su akoi 40 days campaign ama tauki aduna Manipur gi population punamak si akoi chahi kunthra gi mathakta leiba si akoi population si akoi screen dauna bo hona jaki aduga akoi sorakna akoi Manipur da lak trahum du makhai gum lei akoi gi chahi kunthra gi mathakta leiba se koina aduda masi akoina hairiba chahi chupa tawraga leiba thabakti oibani adubu
ꯑꯋꯥꯠ ꯑꯄꯥ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏꯅ ꯂꯦꯝꯍꯧꯕ ꯍꯧꯈꯤꯕ ꯉꯁꯥꯏꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯥꯔꯆ ꯁ꯭ꯋꯥꯏꯁꯤꯗ ꯀꯦꯝꯄꯦꯟ ꯑꯃ ꯆꯠꯊꯖꯈꯤ ꯀꯦꯝꯄꯦꯟꯁꯤꯗ ꯌꯥꯔꯤꯃꯈꯩ ꯀꯣꯚꯔ ꯇꯧꯅꯕ ꯍꯣꯠꯅꯖꯈꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯇꯤ ꯉꯝꯈꯤꯗꯦ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯆꯪꯁꯤꯟꯕ ꯉꯝꯗꯕ ꯖꯒꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯈꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯑꯔꯥꯎꯟ 50 to 60% ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯣꯄꯨꯂꯦꯁꯟꯁꯦ ꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤ ꯑꯗ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯋꯥꯡꯕ ꯁ꯭ꯇꯦꯠ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯄꯔꯇꯦꯟꯁꯟꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯅꯦꯁꯅꯦꯜ ꯐꯦꯃꯤꯂꯤ ꯍꯦꯜꯊ ꯁꯔꯚꯦ ꯍꯥꯏꯅ ꯑꯃ ꯇꯧꯏ ꯁꯤꯗꯩꯗ 100ꯒꯤ ꯃꯅꯨꯡꯗ ꯃꯤ 19 ꯃꯨꯛꯇꯤ ꯍꯥꯏꯄꯔꯇꯦꯟꯁꯟꯒꯤ ꯑꯅꯥꯕꯁꯤ ꯂꯩꯌꯦꯅ ꯔꯤꯄꯣꯔꯠ ꯄꯤꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯑꯣꯏꯅꯁꯨ ꯑꯆꯧꯕ ꯇꯥꯔꯒꯦꯠ ꯑꯃꯅꯤ ꯁꯤꯕꯨ ꯑꯩꯈꯣꯏꯅ 75/25 ꯇꯥꯔꯒꯦꯠ ꯍꯥꯏꯅꯁꯨ ꯈꯪꯅꯩ ꯃꯁꯤ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯅꯠꯇꯦ 2025 ꯁꯤꯐꯥꯎꯗ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯄꯣꯄꯨꯂꯦꯁꯟꯒꯤ ꯃꯅꯨꯡꯗ 75 ꯃꯤꯂꯤꯌꯟ ꯄꯤꯄꯜꯁꯤ ꯆꯦꯛ ꯇꯧꯊꯣꯛꯄ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯍꯥꯏꯄꯔꯇꯦꯟꯁꯟ ꯅꯥꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜꯗ ꯊꯝꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯑꯗꯨꯃꯛ ꯑꯆꯧꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯄꯁꯨ ꯍꯣꯠꯅꯔꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯣꯠꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯨꯄꯤ ꯋꯥꯡꯉꯝꯃꯣꯏ ꯍꯥꯏꯅ ꯂꯩꯊꯣꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯅꯔꯤ ꯃꯁꯥꯒꯤ ꯑꯣꯏꯅꯁꯨ ꯈꯔ ꯍꯣꯏ ꯏꯅꯤꯁꯤꯌꯦꯇꯤꯞꯇꯨ ꯃꯁꯥꯅꯁꯨ ꯂꯧꯕ ꯑꯃꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯍꯣꯏ ꯍꯥꯏꯕꯅꯦꯕ ꯍꯣꯏ ꯁꯤꯒꯤꯁꯤꯗ ꯍꯣꯏ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯍꯥꯏꯄꯔꯇꯦꯟꯁꯟ ꯀꯦꯌꯔ ꯑꯩꯈꯣꯏ ꯉꯥꯛꯊꯣꯛꯅ ꯍꯥꯏꯄꯔꯇꯦꯟꯁꯟꯁꯦ ꯉꯥꯛꯊꯣꯛꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯑꯥꯚꯥ ꯑꯥꯏ ꯗꯤꯁꯤꯅ ꯂꯧꯔꯤꯕ ꯔꯣꯜꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯕ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯑꯥꯚꯥ ꯑꯥꯏ ꯗꯤ ꯍꯥꯏꯕꯁꯤꯗꯤ ꯇꯣꯉꯥꯟꯕ ꯇꯨꯜ ꯑꯃꯈꯛꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯠꯅꯔꯝꯕ ꯅꯤꯌꯣꯝ ꯑꯁꯤ ꯑꯩꯈꯣꯏ ꯆꯦ ꯆꯥꯡꯗ ꯉꯥꯛꯇ ꯁꯨꯔꯒ ꯐꯥꯏꯜ ꯑꯗꯒꯤꯗ ꯑꯗꯨꯝ ꯆꯠꯅꯔꯝꯕꯅꯤ ꯑꯗꯨꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯗꯤꯖꯤꯇꯦꯜ ꯑꯦꯔꯥꯅꯤ ꯍꯧꯖꯤꯛꯁꯤ ꯑꯗꯨꯅ ꯃꯣꯕꯥꯏꯜ ꯐꯣꯟ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯃꯌꯥꯝ ꯄꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯃꯦ ꯑꯗꯨꯗꯒꯤ ꯅꯣꯂꯦꯖ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯁꯤꯌꯔ ꯇꯧꯔꯤ ꯑꯗ ꯑꯥꯚꯥ ꯑꯥꯏ ꯗꯤ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯈꯛꯅꯤ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏꯅ ꯑꯙꯥꯔ ꯀꯥꯔꯗ ꯄꯥꯏꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯚꯣꯇꯔ ꯀꯥꯔꯗ ꯄꯥꯏꯕ ꯁꯨꯃꯥꯏꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯍꯦꯜꯊꯀꯤ ꯑꯥꯏ ꯗꯤ ꯑꯃꯈꯛ ꯀ꯭रिꯌꯦꯠ ꯇꯧꯕꯒꯤ ꯒꯣꯔꯃꯦꯟꯒꯤ ꯏꯅꯤꯁꯤꯌꯦꯇꯤꯞ ꯑꯃꯅꯤ ꯑꯗ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯅ ꯍꯦꯜꯊꯀꯤ ꯑꯥꯏ ꯗꯤ ꯑꯁꯤ ꯄꯥꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯥꯏ ꯗꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯀꯝꯄ꯭ꯌꯨꯇꯔꯁ ꯑꯃꯁꯨꯡ ꯂꯦꯞꯇꯣꯞꯁ ꯑꯗꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯊꯝꯃꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯟꯇꯔ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯗꯇꯥ ꯑꯁꯤ ꯑꯦꯟꯇꯔ ꯇꯧꯍꯧꯋꯤ ꯑꯗꯨꯅ ꯉꯁꯤ ꯃꯍꯥꯛ ꯂꯥꯛꯑꯝꯃꯦ ꯃꯍꯥꯛꯀꯤ ꯕꯤ ꯄꯤ ꯀꯌꯥ ꯂꯩꯈꯤꯕꯅꯣ ꯋꯦꯠ ꯀꯌꯥꯝ ꯂꯩꯈꯤꯕꯅꯣ ꯍꯤꯗꯥꯛ ꯀꯔꯤ ꯆꯥꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯦꯟꯇꯔ ꯇꯧꯔꯒ ꯃꯊꯪꯃꯨꯛ ꯂꯥꯛꯄ ꯀꯥꯟꯗꯁꯨ ꯑꯗꯨꯒꯤ ꯗꯇꯥꯗꯣ ꯑꯦꯟꯇꯔ ꯇꯧꯕꯤꯔꯒꯗꯤ ꯆꯍꯤ ꯑꯃ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯗꯁꯨ ꯑꯣꯔ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯂꯨꯔꯒꯁꯨ ꯁꯤꯗꯒꯤ ꯂꯥꯏꯌꯦꯡꯕ ꯑꯇꯣꯞꯄ ꯂꯝꯗ ꯆꯠꯂꯒꯁꯨ ꯑꯗꯨꯒꯤ ꯅꯝꯕꯔꯗꯨꯅ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯏꯌꯦꯡꯕꯗ ꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯂꯣꯏꯅꯅ ꯗꯣꯛꯇꯔ ꯑꯃꯒ ꯀꯟꯁꯜ ꯇꯧꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯒꯤ ꯀꯥꯟꯅꯕꯁꯤ ꯌꯥꯝ ꯂꯩ ꯑꯥꯚꯥ ꯑꯥꯏ ꯗꯤꯒꯤꯁꯤꯅꯀꯣ ꯑꯗꯣ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯅ ꯃꯥꯒꯤ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔꯁꯦ ꯑꯣꯟꯅꯤꯡꯉꯦꯕ ꯑꯗꯣ ꯂꯦꯝꯅ ꯃꯐꯝ ꯀꯔꯝ ꯀꯥꯗ ꯍꯥꯏꯕꯗꯤ ꯀꯔꯥꯏꯗ ꯆꯠꯂꯒ ꯃꯥꯅ ꯂꯦꯝꯅ ꯄꯩꯁꯥ ꯆꯪꯗꯕꯤꯗ ꯐ꯭ꯔꯤꯗ ꯃꯥꯒꯤ ꯕꯤ ꯄꯤꯁꯤ ꯑꯣꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯗꯤ ꯀꯥꯏꯗ ꯐꯪꯒꯗꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯕ ꯍꯣꯏ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯨ ꯕꯤ ꯄꯤ ꯑꯣꯟꯕꯁꯤ ꯊꯥꯏꯅꯗꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 30ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯍꯥꯏꯔꯒꯗꯤ ꯕꯤ ꯄꯤ ꯑꯣꯟꯕꯁꯤ ꯈꯔ ꯃꯌꯥꯝꯅ ꯈꯔ ꯂꯨꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯂꯥꯛꯄꯗꯒꯤꯗꯤ ꯂꯣꯏꯅ ꯇꯝꯕꯤ ꯈꯣꯠꯄꯤꯔꯦ ꯑꯗ ꯃꯣꯏꯁꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯍꯩꯔꯕꯅꯤꯅ ꯑꯩꯈꯣই ꯑꯅꯛꯄ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯗ ꯍꯦꯛꯇ ꯆꯠꯂꯒ ꯄꯩꯁꯥ ꯇꯤꯡꯗꯅ ꯍꯣꯏ ꯇꯤꯀꯦꯠꯀꯤ ꯄꯩꯁꯥ ꯂꯨꯄꯥ 10ꯕꯨꯗꯤ ꯇꯤꯡꯉꯕ ꯌꯥꯏ ꯑꯃꯨꯛꯀꯤ ꯃꯤꯡ ꯆꯟꯕꯒꯤ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯣꯏꯅ ꯂꯧꯕ ꯌꯥꯔꯦ ꯑꯗꯨꯅ ꯑꯦꯅꯤ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯗ ꯂꯩꯔꯤꯕ ꯅꯔꯁꯁꯤꯡꯁꯤ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯄꯤꯖꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯃꯅꯥꯛꯇ ꯈꯛꯇꯪ ꯆꯠꯂꯒ ꯑꯣꯟꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯅꯔꯁ ꯏꯚꯟ ꯑꯁꯥꯐꯥꯎꯗ ꯃꯌꯥꯝ ꯑꯃ ꯍꯩꯔꯒ ꯂꯩꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯦꯜꯇꯔ ꯆꯠꯄꯤꯔꯒ ꯇꯧꯕꯇꯕꯨ ꯉꯁꯤꯒꯤ ꯋꯥꯔꯜꯗ ꯍꯥꯏꯄꯔꯇꯦꯟꯁꯟ ꯗꯦꯒꯤ ꯊꯤꯝꯁꯤ ꯕꯤ ꯄꯤꯁꯤ ꯆꯨꯝꯅ ꯑꯣꯟꯕꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯅ ꯕꯤ ꯄꯤ ꯑꯣꯟꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯩꯈꯣꯏ ꯅꯤꯌꯣꯝ ꯈꯔ ꯂꯩ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ ꯀꯨꯟꯃꯨꯛꯇꯤ ꯄꯣꯊꯥꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯗꯤ ꯑꯩꯈꯣꯏ ꯀꯥꯗꯣ ꯌꯥꯝ ꯂꯥꯡꯕ ꯅꯠꯇꯕ
ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕꯗꯒꯤ ꯊꯣꯛꯇꯣꯛꯈꯤꯕ ꯑꯗꯒꯤ ꯃꯍꯥꯛꯁꯤ ꯐꯝꯕ ꯀꯥꯟꯗ ꯆꯧꯀ꯭ꯔꯤ ꯑꯁꯤ ꯉꯥꯗꯕ ꯌꯥꯕ ꯆꯧꯀ꯭ꯔꯤꯗ ꯐꯝꯕꯤꯕ ꯈꯣꯡꯁꯤ ꯂꯩꯕꯥꯛꯀ ꯇꯥꯕꯤꯕ ꯐꯣꯟ ꯅꯨꯡ ꯄꯥꯏꯗꯕ ꯑꯗꯨꯗꯒꯤ ꯆꯨꯔꯨꯞ ꯕꯤꯔꯤ ꯌꯨ ꯆꯨꯡꯕꯁꯤ ꯊꯛꯇꯕ ꯃꯇꯝꯗ ꯑꯣꯏꯒꯗꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯆꯨꯝꯅ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯑꯣꯟꯒꯗꯕ ꯈꯨꯠꯂꯥꯏ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯕꯤꯄꯤꯒꯤ ꯀꯞ ꯑꯩꯈꯣꯏ ꯈꯨꯗꯥꯡꯗ ꯑꯣꯟꯕꯒꯤ ꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯈꯨꯠ ꯌꯦꯠꯇ ꯑꯣꯏꯅ ꯑꯣꯟꯕ ꯑꯩꯈꯣꯏ ꯑꯦꯗꯚꯥꯏꯁ ꯇꯧꯏ ꯑꯩꯈꯣꯏꯒꯤꯅ ꯔꯥꯏꯠ ꯍꯦꯟꯁꯤꯅ ꯑꯌꯥꯝꯕ ꯊꯕꯛ ꯁꯨꯕꯅꯤꯅ ꯔꯥꯏꯠꯇ ꯑꯣꯟꯕꯁꯤꯅ ꯍꯦꯟꯅ ꯆꯨꯝꯃꯤ ꯑꯗꯨꯒ ꯂꯦꯞ ꯍꯦꯟꯗꯦꯠ ꯃꯤꯑꯣꯏꯗꯅ ꯑꯩꯈꯣꯏ ꯂꯦꯞꯇ ꯑꯣꯏꯅ ꯑꯣꯜꯂꯤ ꯑꯗꯣ ꯁꯤꯖꯤꯟꯅꯗꯧꯔꯤꯕ ꯕꯤꯄꯤ ꯈꯨꯠꯂꯥꯏ ꯑꯁꯤꯁꯨ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯈꯨꯠꯇ ꯌꯦꯜꯂꯛꯄꯁꯤꯗ ꯈꯨꯠꯀꯤ ꯁꯔꯀꯝꯐꯔꯦꯟꯁꯁꯤꯗ ꯕꯤꯄꯤ ꯈꯨꯠꯂꯥꯏ ꯃꯅꯨꯡꯗ ꯕ꯭ꯂꯥꯗꯔ ꯍꯥꯏꯅ ꯅꯨꯡꯁꯤꯠ ꯆꯪꯐꯝ ꯑꯃ ꯌꯥꯎꯏ ꯅꯨꯡꯁꯤꯠ ꯆꯪꯉꯤꯕ ꯄꯥꯔꯠ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯀꯤ ꯑꯀꯣꯏꯕ ꯁꯔꯀꯝꯐꯔꯦꯟꯁ ꯑꯁꯤ ꯑꯦꯠꯂꯤꯁ 80% ꯀꯣꯏꯁꯟꯒꯗꯕꯅꯤ ꯀꯩꯒꯨꯝꯕ ꯃꯤꯑꯣꯏ ꯌꯥꯝꯅ ꯅꯣꯏꯕ ꯃꯤꯑꯣꯏ ꯂꯩ ꯑꯗꯨꯗ ꯍꯦꯛ ꯆꯥꯗꯕ ꯀꯥꯟꯗ ꯕꯤꯄꯤꯁꯤ ꯔꯤꯗꯤꯡ ꯂꯥꯟꯕ ꯌꯥꯎꯏ ꯑꯗꯨꯅ ꯑꯉꯥꯡꯒꯤ ꯑꯣꯟꯅꯕ ꯕꯤꯄꯤ ꯈꯨꯠꯂꯥꯏ ꯑꯍꯟꯒꯤ ꯑꯣꯟꯅꯕ ꯈꯔ ꯈꯦꯠꯅꯩ ꯃꯁꯤ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯀꯞ ꯊꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯤꯄꯤ ꯀꯞꯁꯤꯅ ꯄꯨꯟꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯖꯁ ꯇꯥꯏꯠ ꯍꯥꯏꯕꯅꯤ ꯆꯞ ꯆꯥꯅ ꯆꯤꯜꯂꯒꯁꯨ ꯔꯤꯗꯤꯡ ꯂꯥꯟꯕ ꯌꯥꯏ ꯌꯥꯝ ꯀꯣꯝꯃꯒꯁꯨ ꯔꯤꯗꯤꯡ ꯂꯥꯟꯕ ꯌꯥꯏ ꯁꯤꯒꯨꯝꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯨ ꯈꯔ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯅ ꯍꯧꯖꯤꯛꯇꯤ ꯕꯤꯄꯤ ꯈꯨꯠꯂꯥꯏ ꯑꯁꯤꯁꯨ ꯈꯔ ꯁ꯭ꯄꯦꯁꯦꯜ ꯈꯨꯠꯂꯥꯏ ꯑꯃ ꯄꯤꯔꯦ ꯑꯩꯈꯣꯏ NP-NCD ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯈꯥꯗ ꯊꯥꯏꯅ ꯇꯧꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯥꯔꯀꯨꯔꯤ ꯈꯨꯠꯂꯥꯏ ꯑꯁꯤꯗꯤ ꯀꯌꯥ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯃꯥꯔꯀꯨꯔꯤꯁꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯐꯠꯇꯦ ꯍꯛꯆꯥꯡꯗ ꯁꯣꯛꯏ ꯍꯥꯏꯗꯨꯅ ꯑꯌꯥꯝꯕ ꯃꯥꯔꯀꯨꯔꯤꯒꯤ ꯕꯤꯄꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯦ ꯑꯩꯈꯣꯏ ꯑꯦꯗꯚꯥꯏꯁ ꯇꯧꯗ꯭ꯔꯦ ꯑꯗꯨ ꯗꯤꯖꯤꯇꯦꯜ ꯕꯤꯄꯤꯅꯤ ꯃꯦꯆꯤꯟꯅꯤ ꯗꯤꯖꯤꯇꯦꯜ ꯕꯤꯄꯤ ꯃꯦꯆꯤꯟꯁꯤꯗ ꯈꯤꯇꯪ ꯈꯦꯠꯅꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕ ꯄꯔꯁꯣꯅꯦꯜ ꯕꯤꯄꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯍꯥꯏꯕ ꯑꯃ ꯁꯤꯁꯤꯗꯤ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕꯗꯗꯤ ꯌꯥꯝꯅ ꯌꯦꯡꯉꯛꯄ ꯀꯥꯟꯗ ꯏꯔꯔ ꯂꯥꯛꯄ ꯌꯥꯏ ꯅꯣꯡꯃꯗ ꯃꯤ 30 40 ꯃꯩ ꯂꯥꯛꯑꯒꯗꯤ ꯏꯔꯔ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯍꯣꯏ ꯑꯗꯨꯅ ꯃꯤ ꯌꯥꯝꯅ ꯌꯦꯡꯕ ꯌꯥꯕ ꯕꯤꯄꯤ ꯈꯨꯠꯂꯥꯏ ꯃꯈꯜ ꯈꯔ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ICMRꯒꯤ ꯁ꯭ꯇꯦꯟꯗꯔꯗꯥꯏꯁ ꯇꯧꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯍꯥꯏꯅꯀꯣ ꯆꯨꯝꯅꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯁꯤꯅ 1,000-2,000ꯒ ꯄꯤꯕ ꯀꯥꯟꯗ ꯍꯧꯖꯤꯛ 9,000-9,000 ꯑꯗꯨꯃꯥꯏꯅ ꯄꯤ ꯑꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯑꯩꯈꯣꯏ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡꯗ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯋꯥꯠꯄꯁꯤꯡꯗꯣ ꯊꯝꯅꯕ ꯍꯣꯠꯅꯖꯔꯤ ꯍꯥꯏꯕꯗꯤ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯦ ꯁꯤꯖꯤꯟꯅꯔꯒꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯍꯣꯏ ꯑꯔꯥꯟꯕ ꯔꯤꯖꯜꯇꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯕꯤꯄꯤ ꯋꯥꯡꯗꯕ ꯃꯤ ꯑꯃꯁꯨ ꯋꯥꯡꯉꯤ ꯍꯥꯏꯔꯨꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯨ ꯊꯣꯛꯂꯛꯀꯅꯤ ꯑꯟꯅꯦꯁꯦꯁꯔꯤ ꯍꯤꯗꯥꯛꯇꯨ ꯊꯥꯔꯨꯅꯤ ꯑꯗꯩ ꯕꯔꯗꯟ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯒ ꯑꯋꯥꯡꯕ ꯃꯤꯗ ꯑꯃꯨꯛ ꯋꯥꯡꯗꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯨꯔꯒꯁꯨ ꯑꯃꯨꯛ ꯂꯥꯏꯌꯦꯡꯍꯧꯔꯔꯣꯏ ꯑꯗꯨꯅ ꯈꯨꯠꯂꯥꯏꯁꯨ ꯑꯆꯨꯝꯕ ꯗꯔꯀꯥꯔ ꯑꯣꯏ ꯇꯦꯛꯅꯤꯛꯁꯨ ꯗꯔꯀꯥꯔ ꯑꯆꯨꯝꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯣ ꯗꯣꯛꯇꯔꯅꯁꯨ ꯃꯃꯥꯡꯗ ꯍꯥꯏꯐꯦꯠ ꯄꯟꯕꯤꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯕꯤꯄꯤꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯁꯤꯗꯁꯨ ꯑꯍꯣꯡꯕ ꯑꯃꯗꯤ ꯆꯪꯉꯦꯅ ꯍꯥꯏꯕꯤꯈ꯭ꯔꯦꯀꯣ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗꯤ ꯇꯧꯕ ꯇꯥꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯪꯖꯍꯧꯒꯦ ꯑꯩꯈꯣꯏ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯣꯗꯔꯟ ꯏꯔꯥꯁꯤꯗꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯐꯥꯁ ꯑꯣꯏꯕ ꯂꯥꯏꯐꯁꯦ ꯑꯗꯨꯅ ꯑꯌꯨꯛ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗꯒꯤꯅ ꯅꯨꯡꯗꯥꯡ ꯐꯥꯎꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯅꯪꯅꯕ ꯍꯣꯠꯅꯔꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯑꯣꯏꯕ ꯈꯟꯕꯒꯤ ꯃꯇꯝꯁꯤ ꯈꯔ ꯍꯦꯛ ꯋꯥꯠꯂꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯃꯔꯣꯝꯗ ꯃꯅꯤꯡ ꯍꯜꯂꯒ ꯌꯦꯡꯉꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯕꯤꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯒꯠꯂꯒ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯑꯃꯅ ꯇꯧꯔꯤꯕꯁꯤ ꯍꯧꯒꯠꯂꯒ ꯏꯔꯨꯖ ꯃꯥꯏꯊ ꯇꯧꯔꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯁꯤ ꯁ꯭ꯇ꯭ꯔꯦꯁ ꯐꯅꯕꯁꯨ ꯑꯃꯁꯨꯡ ꯋꯥꯈꯜꯕꯨ ꯈꯨꯗꯨꯝ ꯆꯟꯅꯕꯁꯨ ꯑꯗꯩ ꯃꯦꯗꯤꯇꯦꯁꯟ ꯁꯤꯁꯨ ꯑꯐꯕ ꯍꯦꯕꯤꯠ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤ ꯄꯨꯜꯂꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯕꯁꯤꯁꯨ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯁ꯭ꯇ꯭ꯔꯦꯁ ꯍꯟꯊꯍꯟꯕꯁꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯆꯥꯔꯝꯃꯤꯕ ꯆꯤꯟꯖꯥꯛ ꯃꯌꯥꯝꯁꯤ ꯈꯤꯇꯪ ꯃꯅꯤꯡ ꯍꯟꯅ ꯑꯩꯈꯣꯏ ꯌꯦꯡꯕꯆꯪꯉꯦ ꯑꯗꯨꯅ ꯆꯍꯤ 30-40ꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯤꯗ ꯐꯥꯁ ꯐꯨꯗ ꯑꯥꯏꯇꯦꯝ ꯊꯣꯛꯑꯝꯕ ꯅꯠꯇꯦ ꯑꯗꯨꯗꯒꯤ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯔꯀꯦꯠꯁꯤ ꯑꯍꯣꯡꯕ ꯂꯥꯛꯑꯦ ꯆꯤꯟꯖꯥꯛꯇ ꯑꯗꯨꯅ ꯐꯥꯁ ꯐꯨꯗ ꯑꯥꯏꯇꯦꯝ ꯃꯌꯥꯝꯁꯤ ꯀꯦꯂꯣꯔꯤ ꯌꯥꯝ ꯋꯥꯡꯕ ꯊꯥꯎ ꯌꯥꯝ ꯋꯥꯡꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯤꯡꯂꯤꯁꯤꯡꯗ ꯊꯥꯒꯠꯂꯛꯄ ꯁꯤꯡꯂꯤ ꯐꯨꯒꯠꯂꯛꯄ ꯌꯥꯕ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯋꯥꯡꯈꯠꯂꯛꯄ ꯁꯤꯡꯂꯤ ꯊꯥꯒꯠꯂꯀꯥꯟꯗꯅꯤ ꯕꯤꯄꯤ ꯑꯃꯨꯛ ꯋꯥꯡꯈꯠꯂꯛꯀꯗꯣꯏꯁꯦ ꯃꯗꯨꯈꯩꯗꯨ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯍꯥꯟꯅꯒꯤ ꯆꯤꯟꯖꯥꯛꯁꯤꯡꯁꯦ ꯑꯩꯈꯣꯏ ꯈꯔ ꯍꯟꯖꯤꯟꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯥ ꯃꯁꯤꯡ ꯆꯥꯕꯁꯤ ꯒ꯭ꯔꯤꯟ ꯂꯤꯐꯤ ꯚꯦꯖꯤꯇꯦꯕꯜꯁ ꯒ꯭ꯔꯤꯟ ꯂꯤꯐꯤ ꯚꯦꯖꯤꯇꯦꯕꯜꯁꯤ ꯕꯤꯄꯤꯒꯤꯗꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯒ꯭ꯔꯤꯟ ꯂꯤꯐꯤ ꯚꯦꯖꯤꯇꯦꯕꯜꯁꯦ ꯄꯣꯇꯥꯁꯤꯌꯝ ꯍꯥꯏꯕ ꯁꯔꯨꯛ ꯑꯃ ꯌꯥꯎꯏ ꯄꯣꯇꯥꯁꯤꯌꯝꯁꯤ ꯈꯤꯇꯪ ꯋꯥꯡꯂꯞ ꯆꯥꯕꯁꯤꯅ ꯗꯥꯏꯠꯇ ꯕꯤꯄꯤ ꯍꯟꯊꯅꯕ ꯑꯣꯏ ꯑꯗꯨꯒ ꯊꯨꯝꯒꯤ ꯁꯔꯨꯛꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯍꯟꯊꯕ ꯇꯥꯕ ꯊꯨꯝꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯑꯃꯅ ꯅꯣꯡꯃꯒꯤ ꯆꯪꯕꯁꯤ
ꯑꯩꯈꯣꯏꯒꯤ common salt ꯍꯥꯏꯔꯒꯗꯤ ꯆꯥꯃꯁ ꯑꯃꯁꯤꯅꯤ 5 gram ꯃꯨꯛꯁꯦ ꯑꯗꯨ ꯃꯤ ꯑꯃꯒꯤ ꯀꯣꯇꯥꯅꯤ ꯅꯣꯡꯃꯒꯤ ꯑꯗꯨ ꯆꯥꯃꯁ ꯑꯃꯁꯦ ꯃꯥꯅ ꯆꯥꯔꯤꯕ ꯄꯨꯝꯅꯃꯛꯇ ꯇꯤꯟꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯗ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯅ ꯃꯤ ꯀꯌꯥ ꯆꯥꯕꯅꯣ ꯑꯌꯨꯛꯇꯅ ꯃꯤ ꯀꯌꯥ ꯅꯨꯡꯊꯤꯟꯗ ꯀꯌꯥꯅꯣ ꯍꯥꯏꯕ ꯊꯨꯝ ꯊꯥꯛꯄꯁꯦ ꯑꯩꯈꯣꯏ ꯂꯝꯁꯝꯅ ꯊꯥꯛꯄꯁꯨ ꯐꯠꯇ꯭ꯔꯦ ꯑꯗꯨꯒꯤ ꯑꯗꯨꯗ ꯅꯠꯇꯅ ꯊꯨꯝ ꯌꯥꯎꯕ ꯄꯣꯠ ꯍꯥꯏꯔꯒꯗꯤ ꯑꯆꯥꯔ ꯄꯤꯀꯜꯁ ꯄꯥꯐꯣꯔ ꯁꯤ ꯊꯨꯝ ꯉꯥꯛꯇꯅꯤ ꯀꯇꯥ ꯅꯤꯝꯀꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯅꯔꯤꯁꯦ ꯁꯤ ꯃꯌꯥꯝꯁꯦ ꯌꯥꯔꯤꯒꯩ ꯀꯛꯊꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯋꯦꯠꯁꯤ ꯍꯟꯊꯍꯟꯕ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯏꯅ ꯋꯦꯠꯁꯤ ꯏꯁꯥꯒꯤ ꯋꯦꯠꯁꯤ ꯆꯦꯛ ꯇꯧꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯣ ꯂꯥꯏꯕꯁꯤ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯠꯁꯤ ꯁꯦꯟꯇꯤꯃꯤꯇꯔꯗ ꯑꯣꯜꯂꯒ 100 ꯈꯥꯏꯗꯣꯛꯄꯤꯕ 150 ꯁꯦꯟꯇꯤꯃꯤꯇꯔ ꯋꯥꯡꯉꯒꯗꯤ 100 ꯈꯥꯏꯗꯣꯛꯑꯒ ꯍꯨꯝꯐꯨꯒꯤ ꯃꯈꯥꯗ ꯂꯩꯍꯟꯕ ꯁꯨꯃꯥꯏꯅ ꯂꯩꯕ꯭ꯔꯥ ꯌꯦꯡꯊꯣꯛꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯥꯕꯒꯤ ꯅꯤꯌꯣꯝꯁꯦ ꯈꯤꯇꯪ ꯄꯨꯈꯝ ꯄꯤꯛꯄꯗꯤ ꯍꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯄꯨꯈꯝꯁꯤ ꯑꯩꯈꯣꯏ ꯍꯦꯟꯖꯟꯅ ꯆꯥꯕꯁꯤ ꯌꯥꯝ ꯇꯧꯒꯟꯕꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯇꯤꯞꯁꯦ ꯑꯩꯈꯣꯏ ꯇꯦꯕꯜꯁꯤꯗ ꯑꯩꯅ ꯆꯥꯒꯗꯕ ꯄ꯭ꯂꯦꯠꯇ ꯍꯥꯞꯄ ꯆꯥꯛꯀꯤ ꯆꯥꯡ ꯁꯤ ꯈꯤꯇꯪ ꯄꯨꯊꯣꯛꯑꯒ ꯊꯝꯕꯤꯌꯨ ꯑꯗꯨꯅ ꯆꯐꯨꯗꯨ ꯄꯨꯁꯟꯕꯤꯔꯛꯀꯅꯨ ꯑꯦꯛꯁꯇ꯭ꯔꯥ ꯁꯔꯚꯤꯡ ꯇꯧꯗꯅꯕ ꯑꯍꯥꯟꯕ ꯍꯥꯞꯄꯁꯤꯗꯪ ꯆꯥꯕꯤꯌꯨ ꯑꯩꯈꯣꯏ ꯁꯝꯅ ꯆꯥꯕꯁꯤ ꯆꯥꯛꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯗꯥꯏꯕꯦꯇꯤꯁꯁꯤꯁꯨ ꯌꯥꯝꯅ ꯂꯩꯕꯅꯤꯅ ꯃꯁꯤ ꯗꯨꯋꯦꯜ ꯕꯔꯗꯟ ꯀꯧꯏ ꯍꯥꯏꯄꯔꯇꯦꯟꯁꯟꯒ ꯑꯗꯨꯒ ꯔꯤꯛꯁ ꯐꯦꯛꯇꯔꯁꯤꯡꯁꯦ ꯑꯜꯃꯣꯁ ꯃꯥꯟꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯦꯂꯣꯔꯤ ꯍꯟꯊꯕ ꯀꯣꯂꯦꯁꯇ꯭ꯔꯣꯜ ꯍꯟꯊꯕ ꯗꯔꯀꯥꯔ ꯑꯣꯏ ꯀꯥꯔꯕꯣꯍꯥꯏꯗ꯭ꯔꯦꯠꯁꯤ ꯁꯤꯁꯨ ꯊꯥꯏꯅ ꯆꯥꯔꯝꯕ ꯆꯦꯡꯒ ꯍꯧꯖꯤꯛꯀ ꯈꯦꯠꯅꯔꯕꯅꯤ ꯑꯗꯨꯅ ꯆꯦꯡꯁꯤ ꯍꯧꯖꯤꯛ ꯑꯅꯧꯕ ꯂꯥꯛꯄ ꯆꯦꯡꯁꯤ ꯆꯤꯅꯤ ꯌꯥꯝ ꯋꯥꯡꯉꯛꯑꯦ ꯑꯗꯣ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯈꯨꯇꯨꯝꯃꯨꯛꯀꯤ ꯆꯥꯡ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯅ ꯆꯥꯎ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯈꯤꯇꯪ 3ꯂꯛꯀꯨꯝꯕ ꯆꯥꯕ ꯌꯥꯏ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯑꯩꯈꯣꯏꯅ ꯁ꯭ꯄ꯭ꯂꯤꯠ ꯇꯧꯔꯒ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯣꯏ ꯌꯥꯝ ꯄꯨꯟꯅ ꯆꯥꯁꯟꯕꯁꯦ ꯅꯠꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯗꯦꯕ ꯀꯔꯃꯁꯤ ꯌꯥꯝ ꯊꯣꯛꯏꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯍꯟꯁꯤꯡꯗ ꯃꯔꯨꯑꯣꯏꯅ ꯌꯨꯝꯗ ꯂꯩꯍꯧꯕ ꯑꯍꯟꯁꯤꯡꯁꯤ ꯆꯍꯤ 60-70ꯁꯤꯡꯁꯤ ꯃꯈꯣꯏ ꯅꯍꯥꯁꯤꯡꯗꯨꯅ ꯊꯕꯛ ꯀꯥꯟꯅꯔꯒ ꯑꯍꯟꯁꯤꯡꯅ ꯇꯣꯏꯅ ꯑꯗꯨꯒꯨꯝꯕ ꯌꯥꯎꯁꯜꯂꯛꯑꯒꯗꯤ ꯃꯣꯏꯗꯁꯨ ꯑꯗꯨꯝ ꯍꯦꯟꯅ ꯆꯥꯕꯗꯨ ꯑꯣꯏ ꯁꯨꯝꯕꯁꯨ ꯑꯩꯈꯣꯏ ꯈꯔ ꯌꯦꯡꯁꯤꯟꯕ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯎꯁꯣꯞꯇꯗꯤ ꯊꯤꯔꯤꯕ ꯄꯨꯈꯝꯁꯦ ꯑꯆꯧꯕ ꯉꯥꯛꯇꯅꯤ ꯃꯁꯤ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏ ꯄꯤꯛꯅ ꯆꯥꯔꯁꯨ ꯎꯁꯣꯞꯁꯤ ꯇꯣꯏꯁꯜꯂꯛꯑꯒꯗꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯑꯀꯥꯏꯕ ꯑꯃꯅꯦꯅ ꯑꯩꯈꯣꯏ ꯊꯝꯖꯒꯦ ꯁꯥꯔꯅ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯍꯥꯏꯄꯔꯇꯦꯟꯁꯟꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯝꯄ꯭ꯂꯤꯀꯦꯁꯟꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯌꯦꯡꯕ ꯌꯥꯕ ꯁ꯭ꯄꯤꯁꯦꯜ ꯀ꯭ꯂꯤꯅꯤꯛ ꯅꯠꯇ꯭ꯔꯒ ꯁꯥꯔꯚꯤꯁ ꯐꯪꯒꯗꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗ ꯑꯩꯈꯣꯏ ꯍꯥꯏꯄꯔꯇꯦꯟꯁꯟꯒꯤꯁꯦ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯤꯗꯥꯛꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯇ꯭ꯔꯤꯠꯃꯦꯟ ꯄ꯭ꯔꯣꯇꯣꯀꯣꯜꯗ ꯌꯥꯎꯖꯔꯤꯕ ꯍꯤꯗꯥꯛꯁꯤꯡꯁꯤ ꯄꯤꯔꯒꯗꯤ ꯑꯌꯥꯝꯕ ꯍꯥꯏꯄꯔꯇꯦꯟꯁꯟꯗꯤ ꯀꯝꯄ꯭ꯂꯤꯀꯦꯁꯟꯁꯤ ꯀꯌꯥ ꯊꯣꯛꯍꯟꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯊꯥꯒꯤ ꯆꯦꯛ ꯇꯧꯕ ꯍꯩꯅꯕꯤꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯤꯗꯥꯛꯁꯤ ꯑꯗꯨꯝ ꯆꯥꯔꯝꯗꯕꯁꯨ ꯌꯥꯎꯏ ꯌꯨꯝꯗ ꯃꯤ ꯂꯩꯇꯕꯗꯒꯤ ꯑꯗꯩ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯄ ꯐꯔꯛ ꯇꯥꯕꯗꯒꯤ ꯍꯤꯗꯥꯛꯁꯦ ꯕꯟ ꯇꯧꯔ ꯂꯩꯍꯧꯗꯦꯒ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯑꯅꯥꯕꯗꯅ ꯑꯣꯏꯗꯅ ꯍꯥꯏꯄꯔꯇꯦꯟꯁꯟꯁꯤꯅ ꯀꯤꯗꯅꯤꯒ ꯍꯦꯛ ꯂꯣꯏꯅꯔꯛꯄꯒꯨꯝꯕꯗ ꯍꯦꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯑꯗꯨꯁꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯀꯝꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯁꯤꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯨꯝꯕ ꯀꯩꯒꯨꯝꯕ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯑꯃ ꯊꯣꯛꯂꯛꯄ ꯀꯥꯟꯗ ꯊꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯔꯝꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ICU ꯍꯥꯏꯅ ꯂꯩꯔꯤꯕ ꯏꯟꯇꯦꯟꯁꯤꯞ ꯀꯦꯌꯔ ꯌꯨꯅꯤꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯃꯥꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯗꯨ ꯌꯥꯝ ꯆꯪꯕꯅꯤꯅ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯇꯥꯡꯉꯤ ꯅꯣꯡꯃꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯦꯛꯁꯄꯦꯟꯗꯤꯆꯔꯁꯤ ꯌꯥꯝ ꯋꯥꯡꯉꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯅꯤꯄꯨꯔꯗ ꯆꯍꯤ 2-3 ꯑꯁꯤꯗ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯈꯨꯗꯤꯡꯃꯛꯇ ꯀꯩꯒꯨꯝꯕ ꯀꯝꯄ꯭ꯂꯤꯀꯦꯁꯟ ꯊꯣꯛꯑꯒꯁꯨ ICU ꯍꯥꯡꯉ ꯂꯩꯈ꯭ꯔꯦ ICUꯁꯤ ꯐ꯭ꯔꯤ ꯑꯣꯐ ꯁꯥꯔꯚꯤꯁꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ICUꯁꯤꯡꯁꯦ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯩꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯁꯤꯒ ꯖꯦꯅꯤꯝꯁꯇ ꯐꯝꯃꯤꯕ ꯑꯦꯛꯁꯄꯥꯔꯠ ꯃꯌꯥꯝꯁꯤꯒ ꯑꯩꯈꯣꯏ ꯇꯦꯂꯤꯃꯦꯗꯤꯁꯤꯟꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯦꯡꯅꯕ ꯇꯥꯟꯅꯕ ꯂꯣꯏꯅ ꯌꯥꯕ ꯀꯩꯅꯣꯃꯨꯛ ꯑꯣꯏ ꯑꯗꯨꯒ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄ ꯈꯔꯗꯤ ꯂꯩꯔꯤ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯁꯤꯇꯤ ꯁ꯭ꯀꯦꯟ ꯁ꯭ꯇ꯭ꯔꯣꯛꯇ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯥꯏꯄꯔꯇꯦꯟꯁꯟꯒꯤ ꯀꯝꯄ꯭ꯂꯤꯀꯦꯁꯟꯁꯤ ꯁ꯭ꯇ꯭ꯔꯣꯛ ꯌꯥꯝ ꯊꯣꯛꯍꯜꯂꯤ ꯑꯗꯨ ꯁ꯭ꯇ꯭ꯔꯣꯛꯇ ꯗꯔꯀꯥꯔ ꯑꯣꯏꯕ ꯁꯤꯇꯤ ꯁ꯭ꯀꯦꯟꯁꯤꯃꯗꯤ ꯍꯧꯖꯤꯛꯀꯤꯃꯗꯤ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯅꯠꯇꯅ ꯑꯩꯈꯣꯏ ꯖꯦꯅꯤꯝꯁ ꯔꯤꯝꯁꯇꯕꯨꯗꯤ ꯂꯩ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯇꯩꯗ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯒꯣꯔꯃꯦꯟꯅ ꯑꯊꯨꯕꯗ ꯍꯟꯗꯛꯇ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯗꯤꯚꯥꯏꯟ ꯁ꯭ꯀꯤꯝ ꯍꯥꯏꯅ ꯑꯃꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯗꯤꯁꯇ꯭ꯔꯤꯛ 5ꯗ ꯑꯌꯥꯕ ꯄꯤꯔꯛꯈ꯭ꯔꯦ ꯁꯤꯇꯤ ꯁ꯭ꯀꯦꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯥꯛꯂꯒꯅꯤ ꯑꯗꯨꯀꯥꯟꯗꯗꯤ ꯍꯥꯏꯄꯔꯇꯦꯟꯁꯟꯅ ꯀꯩꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯗꯅ ꯁ꯭ꯇ꯭ꯔꯣꯛ ꯊꯣꯛꯍꯜꯂꯒꯁꯨ ꯑꯩꯈꯣꯏ ꯈꯪꯇꯣꯛꯑꯒ ꯊꯨꯅ ꯉꯁꯥꯏ ꯄꯟꯖꯈꯤꯕ ICUꯁꯤꯗ ꯄꯩꯁꯥ ꯏꯇꯤꯡ ꯇꯤꯡꯗꯅ ꯂꯥꯌꯦꯡꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ
khudong chawasingse adum Hoi, leire hoi. Dr. Matam suloshilakleko ado aroibada ngasi World Hypertension Day siga mari lainana miyamda doctor gi oiba pause khatang pibiram ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯅꯍꯥꯁꯤꯡꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯆꯧꯕ ꯐꯣꯔꯁ ꯑꯃꯅꯤ ꯑꯩꯈꯣꯏ ꯌꯨꯠ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯂꯣꯏꯅꯅ ꯑꯍꯟꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯡꯁꯨ ꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯑꯦꯛꯇꯤꯚ ꯑꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏ ꯆꯍꯤ ꯑꯅꯤꯃꯛꯁꯦ ꯅꯍꯥꯁꯨ ꯑꯍꯟꯁꯨ ꯂꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯇꯤꯁꯇ ꯏꯟꯚꯣꯜꯕ ꯇꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯃꯁꯨꯡ ꯑꯦꯖ ꯒ꯭ꯔꯨꯞꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯍꯥꯁꯨ ꯑꯍꯟꯁꯨ ꯄꯨꯟꯅ ꯑꯩꯈꯣꯏ ꯕꯤꯄꯤ ꯌꯦꯡꯊꯣꯛꯃꯤꯟꯅꯁꯤ ꯑꯗꯨꯒ ꯕꯤꯄꯤ ꯋꯥꯡꯗꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯗꯨꯒ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯅꯥꯗꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯃꯤꯟꯅꯅꯕ ꯂꯣꯏꯅꯅ ꯕꯤꯄꯤ ꯋꯥꯡꯉꯦ ꯍꯥꯏꯗꯨꯅ ꯈꯪꯂꯒꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ ꯍꯤꯗꯥꯛ ꯆꯥꯡ ꯅꯥꯏꯅ ꯆꯥꯕꯤꯔꯒ ꯒꯣꯔꯃꯦꯟꯒꯤ ꯍꯦꯜꯊ ꯁꯦꯟꯇꯔꯁꯤꯡꯗ ꯍꯤꯗꯥꯛꯁꯨ ꯂꯦꯝꯅ ꯄꯤꯔꯤꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯀꯝꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯗꯒꯤ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅꯃꯛꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯤ ꯃꯇꯝ ꯆꯥꯅ ꯈꯪꯗꯣꯛꯑꯒ ꯃꯥꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯔꯒ ꯅꯤꯡꯊꯤꯅ ꯑꯗꯨꯝ ꯐꯖꯅ ꯂꯥꯏꯐꯁꯦ ꯍꯤꯡꯕ ꯌꯥꯏ ꯍꯥꯏꯕꯅꯦꯕ ꯑꯁꯦꯡꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯄꯤꯔꯒ ꯉꯁꯤ ꯋꯥꯔꯜ ꯍꯥꯏꯄꯔꯇꯦꯟꯁꯟ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯄꯔꯇꯦꯟꯁꯟꯒꯤ ꯃꯇꯥꯡꯗ ꯀꯥꯟꯅꯔꯕ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯕꯒꯤꯗꯃꯛꯇ ꯗꯣꯛꯇꯔꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯇꯣꯛ ꯁꯣ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ